ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯁꯥꯕꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯊꯔꯣ ꯀꯧꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯊꯔꯣ ꯃꯇꯝ ꯀꯨꯏꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯊꯔꯣꯅ ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯌꯨꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯊꯟꯇꯅ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯑꯁꯣꯟꯕꯤꯕꯨꯁꯨ ꯇꯣꯃꯥꯜꯅ ꯁꯦꯟꯅꯖꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯊꯔꯣ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯇꯣꯃꯥꯜꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯦꯝ ꯃꯟꯗꯣꯜ ꯀꯌꯥꯗ ꯃꯃꯥ ꯑꯁꯣꯟꯕꯤꯕꯨ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯝꯅ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯑꯗꯨꯝ ꯈꯪꯂꯦ ꯊꯔꯣ ꯑꯅꯥꯕ ꯍꯧꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯏꯇꯠ ꯇꯠꯇꯅ ꯇꯣꯃꯥꯜꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯃꯛ ꯈꯪꯅꯔꯕꯅꯤ꯫ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯅ "ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤ ꯂꯩꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ?" "ꯍꯣꯏ ꯑꯣꯖꯥ, ꯏꯃꯥꯗꯣ ꯃꯥꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯌꯥꯔꯕꯗꯤ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯦ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯅꯪꯁꯨ ꯑꯣꯖꯥꯒꯤ ꯂꯝꯕꯤ ꯑꯃꯥꯏꯕꯁꯤꯗ ꯈꯣꯡꯗꯥꯔꯣꯅꯦ꯫ ꯑꯣꯖꯥꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯩ ꯏꯊꯟꯇꯅ ꯃꯐꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯥꯌꯣꯛꯅꯔꯛꯄꯁꯤ ꯋꯥꯔꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯏꯇꯦꯡꯁꯨ ꯄꯥꯡꯕ, ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯑꯣꯏꯍꯧꯕ, ꯃꯤꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯕ, ꯑꯗꯨꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯑꯣꯖꯥꯗꯤ." "ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨꯗꯤ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯅꯆꯥꯗꯤ ꯍꯩꯖꯒꯗꯕ ꯃꯥꯟꯗꯦ." "ꯍꯩ ꯑꯉꯥꯎꯕ, ꯅꯪꯕꯨ ꯍꯩꯅꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ, ꯏꯄꯥꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯅꯁꯥꯅ ꯄꯥꯝꯂꯕꯗꯤ ꯅꯄꯨꯛꯅꯤꯡ ꯆꯦꯠꯄ ꯑꯃꯗꯤ ꯅꯊꯃꯣꯏ ꯆꯥꯎꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯑꯣꯖꯥꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯊꯔꯣꯒꯤ ꯑꯅꯥꯕ ꯑꯗꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯖꯅ ꯊꯔꯣꯒꯤ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯂꯣꯏ꯫ ꯇꯣꯃꯥꯜꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯞꯅ "ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯅꯃꯥꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯅꯪꯅ ꯐꯖꯅ ꯈꯜꯂꯒ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯏꯄꯥꯗ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ꯫ ꯏꯄꯥꯁꯨ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎ ꯍꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯣꯖꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯅꯗꯤ ꯑꯩꯒꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯃꯥꯕꯨ ꯑꯩꯅ ꯁꯦꯟꯅꯕꯁꯨ ꯉꯝꯖꯔꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯔꯒꯅꯤ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯁꯤꯒ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯏꯃꯥꯒꯤ ꯈꯟꯗꯨꯅ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯇꯦꯡꯕꯥꯡꯕ ꯑꯣꯏꯅ ꯑꯩ ꯑꯃꯥꯏꯕ ꯇꯝꯂꯒꯦ." ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯟꯕꯤ ꯃꯃꯥ ꯊꯔꯣꯒꯤ ꯆꯥꯛ ꯈꯔ ꯊꯤꯗꯨꯅ ꯄꯨꯔꯛꯂꯒ ꯃꯃꯥ ꯊꯔꯣꯗ ꯏꯟꯕꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯏꯃꯥꯅ ꯂꯩꯅꯥ ꯄꯨꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯨ ꯅꯃꯥ ꯀꯨꯝ ꯂꯩꯅꯥ ꯄꯨꯔꯕꯤ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯌꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯖꯒꯗꯕꯗꯣ ꯏꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯍꯟꯗ꯭ꯔꯦ." ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯇꯞꯅ "ꯏꯃꯥ, ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ꯫ ꯅꯆꯥꯕꯨ ꯏꯃꯥꯅ ꯊꯥꯕꯨꯡ ꯇꯔꯥꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯕꯅꯤ꯫ ꯅꯆꯥ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ
ꯈꯟꯕꯤꯔꯛꯄꯗ ꯅꯠꯇꯅ ꯅꯆꯥ ꯑꯩꯒꯤ ꯄꯨꯛ ꯊꯜꯂꯣꯏ ꯈꯟꯕꯗ ꯆꯥꯕ ꯐꯥꯎꯕ ꯅꯅꯤꯡ ꯊꯨꯡꯅ ꯆꯥꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯏꯃꯥꯅꯤ ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯦ 이마기 ꯂꯃꯟ ꯅꯆꯥꯅ ꯁꯤꯡꯖꯔꯒꯦ ꯅꯆꯥ ꯑꯩꯒꯤꯗꯤ 이마ꯅ ꯋꯥꯕꯤꯒꯅꯨ 이마ꯒꯤ ꯑꯅꯥꯕꯁꯦ ꯅꯆꯥꯅ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ 이마ꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯆꯥꯅ ꯁꯣꯏꯗꯅ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯣꯏ ꯍꯣꯏ 이마ꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒ 이마 이자 ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ 이마ꯅ 이사ꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯁꯨꯝꯅ ꯃꯣꯃꯣꯅꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯁꯥ ꯑꯗꯨ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯣꯃꯥꯜ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ 이bungo ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯂꯤꯗꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯆꯥꯅ ꯏꯄꯥꯒꯤꯗ ꯂꯥꯛꯄꯗꯤ ꯑꯣꯖꯥ ꯅꯆꯥꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯑꯃꯥꯏꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯖꯔꯒꯦ ꯍꯥꯏꯅ ꯅꯆꯥꯅ ꯂꯦꯞꯆꯔꯕꯅꯤ ꯅꯆꯥꯕꯨ ꯑꯣꯖꯥꯅ 이ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯌꯨ ꯅꯆꯥꯅ ꯅꯥꯏꯕꯨ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯣꯖꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯨꯅ ꯅꯆꯥꯕꯨ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯍꯟꯕꯤꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯈꯣꯏꯔꯝꯖꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯊꯃꯣꯏ ꯄꯦꯟꯈ꯭ꯔꯗꯨꯅ ꯇꯣꯃꯥꯜꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯂꯦꯡꯖꯨꯝꯗ ꯃꯈꯣꯏꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯏꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯃꯨꯛ ꯏꯄꯥꯅ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯕꯅꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯏꯄꯥꯅ ꯈꯪꯖꯕ ꯍꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯄꯥꯅ ꯇꯥꯛꯄꯤꯒꯅꯤ ꯇꯝꯕꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯈꯪꯖ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯑꯃꯗꯤ ꯍꯤꯗꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯇꯝ ꯃꯥꯅ ꯂꯦꯞꯅꯥꯏꯗꯅ ꯆꯠꯈꯤꯕꯅ ꯇꯣꯃꯥꯜꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯍꯤꯗꯥꯛ ꯁꯦꯝꯕꯒꯤ ꯃꯍꯩ ꯀꯌꯥ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯈꯪꯖꯔꯤꯕ ꯑꯗꯨꯅ ꯃꯃꯥ ꯊꯔꯣꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯇꯣꯃꯥꯜꯅ ꯄꯥꯡꯕ ꯉꯝꯖꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯃꯌꯥꯝꯒꯤ ꯇꯦꯡꯕꯥꯡꯕꯇ ꯅꯠꯇꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯣꯃꯥꯜꯅ ꯀꯣꯛꯍꯟꯕ ꯉꯝꯂꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯣꯃꯥꯜꯅ ꯑꯣꯖꯥ ꯑꯩ ꯇꯧꯖꯒꯦ ꯑꯩꯁꯨ ꯍꯩꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯣꯡꯊꯣꯛꯄ ꯑꯁꯤꯅ ꯇꯣꯃꯥꯜꯕꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯏꯄꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯁꯤ ꯇꯝꯕꯤꯕꯗ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯄꯁꯦ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯏꯄꯥꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯏꯆꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯇꯥꯒꯨꯅꯨꯡꯗꯒꯤ ꯑꯃꯥꯏꯕ ꯂꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯂꯥꯏꯔꯤꯛꯁꯤꯗ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯔꯝꯗ ꯀꯨꯞꯊꯅ ꯏꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯏꯆꯥꯅ ꯄꯥꯕ ꯂꯣꯏꯗꯨꯅ ꯃꯨꯟꯅ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯏꯄꯥꯅ ꯈꯪꯖꯔꯤꯕ ꯃꯍꯩ ꯑꯁꯤ ꯏꯆꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯕꯤꯔꯒꯦꯀꯣ ꯇꯣꯃꯥꯜꯁꯨ ꯈꯣꯏꯔꯝꯖꯗꯨꯅ ꯐꯒꯅꯤ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥ ꯂꯩꯔꯝꯕꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯅꯆꯥꯅ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯦꯡꯕꯥꯡꯖꯕ ꯉꯝꯖꯔꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯂꯩꯔꯤꯕ ꯏꯃꯥꯅ ꯉꯁꯤ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯖꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯍꯧꯒꯠꯂꯨ ꯏꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯇꯦꯡꯕꯥꯡꯕ ꯉꯝꯂꯤꯕꯁꯦ ꯏꯆꯥꯒꯤ ꯍꯣꯠꯅꯖꯃꯜ ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯄꯤꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯗꯨꯅ ꯏꯄꯥꯒꯤ ꯂꯝꯕꯤꯁꯤꯗ ꯏꯆꯥꯕꯨꯁꯨ ꯈꯣꯡꯗꯥꯍꯜꯂꯝꯂꯒꯗꯕꯅꯤ ꯏꯄꯥꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯈ꯭ꯔꯕꯅꯤ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯍꯌꯦꯡ ꯏꯄꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯏꯄꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯑꯁꯤ ꯏꯆꯥꯅ ꯁꯤꯜꯂꯛꯎꯀꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯖꯈ꯭ꯔꯣ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯣꯏꯔꯝꯖꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜꯌꯥꯏꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ
ꯃꯥꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯃꯥꯏꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯈ꯭ꯔꯕꯗꯤ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯂꯧ ꯄꯥꯜꯂꯧꯕ ꯂꯩꯇꯅ ꯅꯪꯒꯤ ꯑꯣꯖꯥꯅ ꯊꯧꯖꯥꯜꯕꯤꯗꯨꯅ, ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ." ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯏ꯫ "ꯐꯒꯅꯤ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯏꯃꯥ ꯄꯣꯊꯥꯕꯤꯔꯝꯃꯣ, ꯅꯆꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅ ꯊꯥꯛꯅꯕ ꯍꯣꯠꯅꯖꯔꯨꯈꯤꯒꯦ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯊꯔꯣꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯄꯥꯝꯃꯤꯅꯦ ꯅꯪꯕꯣ꯫ ꯃꯤꯌꯥꯝꯒꯤ ꯈꯜꯂꯤꯉꯩ ꯅꯪ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯕꯗꯨꯗꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦꯀꯣ ꯅꯨꯄꯥ ꯃꯆꯥ." ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯏꯀꯥꯏꯅ, "ꯍꯣꯏ ꯏꯆꯦꯃ, ꯅꯆꯥꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤꯁꯦ꯫ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯗꯨꯁꯨ ꯑꯊꯨꯕꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯦꯕ꯫ ꯅꯆꯥ ꯆꯥꯛ ꯑꯝꯇ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯌꯥ ꯂꯣꯏꯔꯝꯂꯒ ꯇꯣꯃꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ 3ꯔꯛ ꯀꯠꯂꯝꯂꯒ ꯄꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯈꯔ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯊꯔꯣꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯥꯁꯨ ꯈꯔ ꯆꯥꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄꯗ ꯃꯪꯒꯣꯜꯖꯥꯎ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯣꯖꯥ, ꯅꯆꯥ ꯌꯧꯖꯔꯛꯂꯦ꯫ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯣꯖꯥꯗꯤ ꯉꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯆꯠꯀꯗꯕ ꯂꯩ꯫ ꯌꯦꯡꯉꯨ, ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯅꯥ ꯂꯥꯏꯆꯠ ꯍꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯏꯄꯥꯗꯤ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗꯒꯤ ꯈꯣꯡꯁꯥꯜꯂꯒꯦ ꯈꯜꯂꯤꯕꯅꯤ." "ꯐꯒꯅꯤ ꯑꯣꯖꯥ." ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯇꯣꯃꯥꯜ ꯃꯤꯠꯐꯝ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯝꯈꯠꯂꯛꯇꯨꯅ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ, "ꯏꯕꯨꯡ, ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯪꯒꯣꯜꯖꯥꯎꯅ, "ꯏꯄꯥꯒꯤ ꯇꯣꯃꯥꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯤꯅꯦ?" ꯇꯣꯃꯥꯜꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ, "ꯑꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯖꯥ?" ꯃꯪꯒꯣꯜꯖꯥꯎ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ, "ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯄꯨꯟꯅ ꯆꯠꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯨꯀꯣ꯫ ꯏꯄꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯈꯤꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤ꯫ "ꯍꯣꯏ ꯑꯣꯖꯥ." ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯏꯆꯜ, ꯆꯠꯂꯁꯤ ꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯇꯣꯃꯥꯜꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯣꯃꯥꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕꯒꯦ?" "ꯏꯕꯨꯡ, ꯅꯆꯜꯒꯤ ꯃꯤꯡ ꯂꯤꯛꯂꯥꯏ ꯀꯧꯏ, ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯥꯏꯗꯩꯅꯣ? ꯊꯕꯛꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯕꯤꯔꯛꯂꯒꯦ?" "ꯑꯩꯗꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯁꯣꯝꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯃꯥꯜ ꯀꯧꯏ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯇꯦꯡꯕꯥꯡꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯇꯣꯃꯥꯜꯅ ꯂꯥꯛꯄꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯕꯨꯛ ꯆꯥꯛꯄ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯠꯁꯥꯏ ꯑꯃꯇꯪ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯇꯔꯦꯠꯇꯒ ꯊꯤꯕꯤꯌꯨꯕ." ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯄꯥꯕꯨꯡ, ꯀꯩꯁꯨ ꯄꯥꯈꯠꯄꯤꯈꯤꯒꯅꯨ, ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯒꯤꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜꯖꯥꯎꯅ ꯇꯝꯕꯤꯕ ꯂꯥꯏꯔꯣꯟ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 8 ꯑꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯈꯪꯖꯕ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ
ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅ ꯊꯝꯖꯔꯝꯕ ꯏꯁꯤꯡ ꯑꯁꯦ ꯍꯣꯔꯦꯟꯁꯨ ꯈꯔ ꯊꯛꯄꯤꯌꯨꯀꯣ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯦ, ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤ, ꯏꯕꯨꯡꯉꯣꯁꯤꯒꯤ ꯑꯋꯥꯃꯟ ꯈꯔ ꯇꯧꯕꯤꯈꯣ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯧꯒꯠꯈꯤꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯂꯧꯊꯣꯛꯂꯨꯅꯕ ꯇꯧꯔꯛꯄꯗ ꯇꯣꯃꯥꯜꯅ ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯇꯧꯕꯤꯔꯨꯔꯅꯨ, ꯌꯥꯔꯅꯤ꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯑꯅꯤ ꯁꯨꯖꯗ꯭ꯔꯦ꯫ ꯅꯆꯥꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯑꯋꯥꯃꯟꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯊꯥꯖꯕ ꯈꯥꯃꯦꯟ ꯈꯔꯗꯤ ꯄꯥꯏꯕꯤꯈꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯈꯥꯃꯦꯟ ꯈꯔ ꯍꯦꯛꯂꯨꯆꯣ꯫ ꯍꯣꯏ ꯏꯃꯥ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯕꯨꯡ, ꯉꯥꯏꯍꯥꯛꯇꯤ ꯏꯃꯥ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯕꯤꯔꯝꯃꯣ, ꯅꯆꯜ ꯏꯕꯨꯡꯒꯤ ꯈꯥꯃꯦꯟ ꯈꯔ ꯍꯦꯛꯆꯔꯨꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ꯭ꯔꯥ? ꯑꯃꯥꯏꯕ ꯑꯣꯏꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯏꯃꯥ, ꯅꯆꯥ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ, ꯃꯈꯥ ꯂꯩꯀꯥꯏ ꯑꯁꯣꯝꯗꯒꯤꯅꯤ, ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯕ ꯀꯨꯏꯗ꯭ꯔꯤ ꯏꯃꯥ꯫ ꯑꯣꯖꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯁꯥꯕ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯒꯤ ꯂꯥꯏꯁꯣꯟ ꯈꯔ ꯇꯥꯛꯄꯤꯕꯗ ꯉꯥꯏꯖꯔꯤ꯫ ꯂꯥꯏꯒꯤ ꯊꯧ ꯇꯧꯕ ꯑꯃꯗꯤ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛꯄꯒꯤ ꯊꯧ ꯇꯧꯕꯗꯤ ꯅꯆꯥꯁꯨ ꯍꯩꯖꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯑꯃꯗꯤ ꯅꯆꯥꯅ ꯈꯪꯖ ꯍꯩꯖꯕꯁꯤꯅ ꯐꯍꯟꯕꯗꯤ ꯉꯝꯖꯔꯦ꯫ ꯑꯌꯤꯡꯕꯤꯗꯤ ꯇꯣꯃꯥꯜꯒꯤ ꯆꯤꯡꯂꯦꯝꯂꯕ ꯃꯇꯧ ꯑꯃꯗꯤ ꯁꯑꯣꯡꯗ ꯁꯕꯥꯜꯗ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯕ ꯁꯕꯥꯜ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯂꯤꯛꯂꯥꯏꯕꯨ ꯇꯣꯃꯥꯜꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯏꯍꯦ, ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯣ ꯏꯆꯥꯗꯤ? ꯊꯔꯣꯒꯤ ꯃꯆꯥꯅꯤ ꯄꯥꯕꯨꯡ꯫ ꯑꯣ, ꯏꯆꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯅꯪ ꯑꯣꯏꯔꯦ꯫ ꯏꯄꯥꯒꯤ ꯃꯤꯡ ꯇꯣꯝꯆꯧ ꯀꯧꯏ, ꯅꯃꯥ ꯏꯕꯦꯝ ꯑꯁꯤꯁꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯅꯃꯥ ꯏꯕꯦꯝ ꯑꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯥ? ꯅꯆꯥꯅ ꯑꯁꯨꯝꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯨꯕꯗꯩ ꯏꯃꯥꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯤ ꯉꯝꯖꯔꯦ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯏꯁꯨ ꯆꯪꯂꯛꯇꯨꯅ ꯐꯖꯔꯕ ꯈꯥꯃꯦꯟ ꯈꯔ ꯄꯨꯔꯛꯇꯨꯅ ꯏꯕꯨꯡ, ꯈꯥꯃꯦꯟ ꯈꯔꯁꯤꯃꯗꯤ ꯄꯥꯏꯕꯤꯈꯣ, ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯕꯤꯒꯅꯨꯀꯣ꯫ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯜ, ꯅꯕꯨꯡꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯝꯆꯧ ꯑꯃꯗꯤ ꯑꯌꯤꯡꯕꯤꯗ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯂꯤꯛꯂꯥꯏꯕꯨ ꯎꯔꯨꯕ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏꯗ ꯂꯤꯛꯂꯥꯏꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯌꯤꯡꯕꯤꯅ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯌꯦꯡꯉꯨꯍꯦ ꯏꯕꯦꯝꯃ, ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯆꯥꯕꯨ ꯈꯔ ꯈꯣꯏꯗꯥꯖꯕꯒꯨꯝꯅ ꯇꯧꯕ ꯑꯃ ꯏꯃꯥꯅ ꯎꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯖꯔꯦ꯫ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯖꯕ ꯑꯗꯨ ꯎꯕꯗ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯊꯥꯖꯅꯤꯡꯉꯤ꯫ ꯃꯁꯥꯅꯁꯨ ꯈꯣꯏꯗꯥꯖꯔꯕꯅꯤꯅ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯂꯤꯛꯂꯥꯏꯁꯨ ꯏꯀꯥꯏꯅ ꯍꯣꯏꯕ ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦꯕ, ꯅꯆꯥ ꯏꯇꯣꯝꯇꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ, ꯑꯩꯕꯨ ꯌꯨꯝ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯂꯕꯣ? ꯑꯁꯨꯝꯅ ꯁꯥꯎꯖꯅꯗꯨꯅ ꯍꯪꯂꯛꯏ꯫ ꯇꯁꯦꯡꯅ ꯂꯤꯛꯂꯥꯏꯁꯨ ꯐꯖꯔꯕ ꯇꯣꯃꯥꯜꯒꯤ ꯁꯑꯣꯡ ꯁꯕꯥꯜ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯃꯛꯅ ꯃꯐꯝꯗ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯆꯥꯕꯨ ꯊꯨꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ, ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯏꯕꯦꯝꯃ, ꯑꯗꯨꯅꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯃꯔꯤ ꯑꯃ ꯁꯦꯝꯍꯧꯅꯕ ꯇꯧꯍꯧꯀꯣ꯫ ꯂꯤꯛꯂꯥꯏꯁꯨ ꯏꯀꯥꯏꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯏꯃꯦ, ꯏꯃꯥꯁꯤꯃ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯎꯖꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯁꯨ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯃꯥꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯈꯨꯜ ꯀꯌꯥ ꯀꯌꯥꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯠꯂꯕꯁꯨ ꯈꯨꯜꯁꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯇꯣꯃꯥꯜꯕꯨ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯌꯦꯡꯊꯣꯛꯂꯝꯃꯤ꯫
ꯇꯣꯃꯥꯜꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨ ꯎꯖꯔꯕꯗ ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜꯖꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅ ꯃꯪꯒꯣꯜꯖꯥꯎꯗꯒꯤ ꯇꯥꯗꯅ ꯃꯍꯩ ꯍꯩꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯩ ꯐꯅ ꯍꯩꯖꯕ ꯇꯥꯔꯕꯁꯨ ꯇꯣꯃꯥꯜ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯔꯝꯗꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯇꯣꯃꯥꯜ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ, ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯔꯣ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯤꯉꯩ ꯃꯈꯣꯏꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯕꯨ ꯀꯧꯔꯔꯤ꯫ ꯇꯣꯃꯥꯜꯁꯨ ꯊꯣꯔꯛꯇꯨꯅ "ꯈꯨꯔꯥ, ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯑꯍꯤꯡꯁꯤꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯄꯗꯤ?" "ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯍꯧꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯀꯧꯕ ꯆꯠꯂꯨꯕꯗ ꯃꯌꯨꯝꯗ ꯂꯩꯍꯧꯗꯕꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯗꯨꯅ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯣꯖꯥꯗꯤ ꯈꯨꯜ ꯑꯃꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯁꯨꯡꯕꯟ ꯍꯨꯝꯅꯤ ꯂꯩꯔꯒ ꯍꯟꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯆꯥꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯌꯦꯡꯖꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯐꯖꯅ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯕꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯄꯥꯈꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯈꯨꯔꯥ, ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯂꯥꯏꯍꯧ ꯇꯤꯟꯅꯣꯛꯄ ꯇꯧꯔꯦ꯫ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ "ꯏꯕꯨꯡꯉꯣ, ꯏꯗꯣꯝꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯆꯜꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ." ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ꯫ "ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯏꯗꯣꯝꯆꯥ, ꯅꯆꯥꯁꯨ ꯏꯆꯜꯕꯨ ꯀꯟꯅꯤꯡꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯕꯅ ꯅꯆꯥ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯖꯗꯕꯅꯤ." ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ "ꯏꯕꯨꯡꯉꯣ, ꯈꯨꯔꯥꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯌꯨ." ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ "ꯈꯨꯔꯥ, ꯑꯗꯨꯝꯅ ꯅꯆꯥꯅ ꯇꯧꯕꯤꯒꯅꯨ. ꯅꯆꯥ ꯆꯥꯡ ꯌꯦꯡꯖꯔꯒꯦ. ꯇꯔꯦꯜ ꯃꯁꯥ ꯃꯅꯥ 3 ꯂꯣꯡꯕ ꯑꯃꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯄꯤꯕꯤꯌꯨ." ꯇꯣꯃꯥꯜꯅ ꯃꯆꯥꯕꯨ ꯌꯦꯡꯕꯤꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯔꯥꯎꯈꯤꯕꯅ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯗꯨ ꯊꯤꯕ ꯆꯦꯟꯈ꯭ꯔꯦ꯫ "ꯑꯣꯖꯥ, ꯅꯆꯥꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯅꯆꯥꯅ ꯄꯥꯡꯕ ꯉꯝꯖꯒꯦꯀꯣ? ꯑꯣꯖꯥꯅ ꯅꯆꯥꯗ ꯊꯧꯅꯥ ꯄꯤꯕꯤꯌꯨ." ꯑꯁꯨꯝꯅ ꯂꯥꯞꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯦꯠꯂꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯣꯏꯔꯕꯁꯨ ꯃꯪꯒꯣꯜꯖꯥꯎꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯅꯤꯡꯖꯗꯨꯅ ꯊꯧꯔꯝ ꯊꯧꯗꯥ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯇꯣꯃꯥꯜꯅ ꯃꯄꯨꯛꯅꯤꯡ ꯂꯨꯞꯅ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯇꯝꯈꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯇꯣꯃꯥꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯣꯃꯥꯜꯕꯨ ꯁꯛꯅ ꯁꯣꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯍꯟꯅ ꯐꯍꯟꯕꯤꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯈꯤꯕꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯈꯣꯏꯔꯝꯗꯨꯅ ꯑꯋꯥꯃꯜ ꯀꯌꯥ ꯑꯃ ꯇꯧꯖꯗꯨꯅ ꯇꯣꯃꯥꯜꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯊꯃꯣꯏꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯃꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯦꯟꯕꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯃꯥꯅ ꯉꯁꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯍꯨꯝꯅꯤ ꯂꯩꯕꯒ ꯇꯣꯃꯥꯜꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯇꯣꯃꯥꯜ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯣꯖꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯦꯡꯕꯥꯡꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜꯖꯥꯎꯗꯤ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯣꯖꯥ, ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯉꯁꯤ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯗꯨꯅ ꯅꯆꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯕꯁꯤꯕꯣ? ꯑꯣꯖꯥꯅ ꯅꯆꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯒꯗꯕꯅꯤ. ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥꯅ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯕ ꯌꯥꯔꯣꯏ." ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯂꯥꯏꯊꯧ ꯀꯌꯥ ꯇꯧꯗꯨꯅ
ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯐꯒꯠꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯆꯥꯕ ꯃꯆꯦꯠ ꯊꯛꯄ ꯃꯆꯦꯠ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯍꯣꯠꯅꯖꯔꯛꯄ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯈꯣꯡ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯞꯅ ꯀꯞꯅ ꯃꯥꯒꯤꯗꯃꯛ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯇꯣꯃꯥꯜꯗꯨ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥꯜꯗꯗꯤ ꯃꯣꯃꯣꯟ ꯇꯧ ꯌꯥꯝꯅ ꯋꯥꯅ ꯃꯥꯡꯒꯣꯜꯖꯥꯎꯅ "ꯏꯄꯥꯒꯤ ꯇꯣꯃꯥꯜ, ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯆꯥꯅ ꯅꯄꯥꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯨ ꯇꯣꯃꯥꯜ, ꯅꯄꯥꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯤ ꯁꯥꯝꯂꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯏꯆꯥꯅ ꯅꯄꯥ ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯪ ꯁꯤꯟꯗꯨꯅ ꯁꯦꯟꯅꯔꯛꯎꯀꯣ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯥꯕꯨ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ "ꯇꯣꯃꯥꯜ, ꯑꯩꯒꯤ ꯇꯥꯕꯨꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯈꯩ ꯄꯨꯊꯣꯔꯛꯎ"꯫ ꯇꯣꯃꯥꯜꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯅ "ꯏꯄꯥꯒꯤ ꯇꯣꯃꯥꯜ, ꯉꯁꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯁꯤ ꯃꯍꯩꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯔꯕ ꯑꯃꯗꯤ ꯑꯐꯕ ꯐꯠꯇꯕ ꯃꯍꯩ ꯁꯨꯅ ꯌꯥꯎꯔꯕꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯏꯆꯥꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯧ꯫ ꯏꯄꯥꯅ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯩ꯫ ꯏꯄꯥꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯍꯨꯠ ꯃꯔꯤꯜꯗꯤ ꯏꯆꯥꯇꯅ ꯁꯤꯜꯂꯛꯎꯀꯣ ꯏꯄꯥꯒꯤ ꯇꯣꯃꯥꯜ"꯫ "ꯑꯣꯖꯥ, ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄꯤꯈꯤꯕ ꯌꯥꯔꯣꯏ ꯑꯣꯖꯥ꯫ ꯅꯆꯥꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯣꯖꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯈꯤꯒꯗꯕꯅꯤ꯫ ꯅꯆꯥꯒꯤ ꯄꯥꯡꯒꯜꯗꯤ ꯑꯣꯖꯥꯅ ꯑꯣꯏꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯅꯆꯥꯕꯨ ꯑꯃꯗꯤ ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯃꯁꯥ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯏꯃꯥꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯖꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯅ ꯑꯣꯏꯔꯛꯄꯅꯤ ꯑꯣꯖꯥ꯫ ꯑꯣꯖꯥꯗꯤ ꯂꯦꯡꯗ꯭ꯔꯕ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯉꯥꯟꯊꯣꯏꯔꯤꯕ ꯅꯨꯃꯤꯠ ꯊꯥꯅꯤ꯫ ꯑꯣꯖꯥ ꯃꯥꯡꯕ ꯌꯥꯔꯣꯏ, ꯑꯣꯖꯥ ꯃꯥꯡꯕ ꯌꯥꯔꯣꯏ"꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯊꯥꯕꯥꯛ ꯑꯗꯨ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯄ ꯍꯧꯔꯛꯂꯗꯨꯅ ꯋꯥꯅ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯗꯨꯅ "ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ꯫ ꯏꯄꯥꯒꯤ ꯇꯣꯃꯥꯜ, ꯏꯄꯥꯗ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯎ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ, ꯅꯆꯥ ꯏꯁꯤꯡ ꯂꯧꯖꯔꯨꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ "ꯑꯣꯖꯥ, ꯅꯆꯥꯅ ꯏꯁꯤꯡ ꯄꯨꯖꯔꯛꯂꯤ. ꯏꯁꯤꯡ ꯏꯟꯖꯔꯛꯀꯦ ꯑꯣꯖꯥ"꯫ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯑꯗꯨ ꯏꯜꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯣꯃꯥꯜꯅ ꯏꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯂꯝꯃꯒ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯁꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯍꯧꯒꯠꯆꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯨꯔꯒ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯄꯗꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯤꯍꯨꯜ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯊꯦꯡꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯂꯝꯂꯦ, ꯃꯤꯍꯨꯜ ꯃꯥꯁꯨ ꯂꯦꯞꯂꯝꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯗꯤ ꯑꯐ ꯐꯠꯇ ꯀꯌꯥꯗ ꯃꯥꯡꯖꯤꯟ ꯊꯥꯕꯤꯔꯝꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕ ꯑꯃꯗꯤ ꯂꯥꯟꯅ ꯊꯧꯔꯝꯅꯆꯤꯡꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯕꯅ ꯇꯣꯃꯥꯜꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯧꯔꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯇꯦꯡꯕꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯆꯤꯜꯂꯛꯄꯅ ꯇꯣꯃꯥꯜ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯒꯦ ꯍꯥꯏꯕ ꯋꯥꯔꯦꯞꯇꯨꯅ ꯊꯥꯔꯣꯅ ꯑꯏꯪꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧꯒꯤ ꯃꯐꯝꯗꯒꯤ ꯃꯆꯥ ꯂꯤꯛꯂꯥꯏꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯖꯔꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯟꯅꯤꯡꯕ ꯖꯤꯕ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯍꯥꯏꯅ
ꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯣꯟꯅꯤꯡꯕ ꯖꯤꯕ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯊꯤꯡꯊꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯄꯥꯕꯗ ꯑꯣꯟꯅꯤꯡꯕ ꯑꯣꯟꯅꯕ ꯁꯦꯝꯒꯗꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯏꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯁꯥꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯍꯩꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯅꯤꯡꯕ ꯖꯤꯕ ꯑꯃꯗ ꯑꯣꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯅ ꯇꯣꯃꯥꯜꯒꯤ ꯃꯁꯥꯗ ꯃꯍꯩ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯂꯛꯏ꯫ ꯇꯣꯃꯥꯜꯒꯤ ꯃꯄꯨꯛꯅꯤꯡꯗ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗꯒꯤ ꯍꯧꯗꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯊꯔꯣꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯔꯣ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ꯫ ꯏꯃꯥ ꯏꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯁꯤ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯃꯤꯟꯅꯔꯣꯁꯤ ꯂꯥꯛꯑꯣ"꯫ "ꯑꯍꯣꯏ ꯏꯃꯥ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯔꯣꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯆꯥꯕꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯗꯨꯅ ꯇꯣꯃꯥꯜ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯣꯟꯅꯤꯡꯕ ꯖꯤꯕꯗ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯆꯤ ꯑꯣꯟꯕꯒꯤ ꯂꯥꯏꯋꯥ ꯑꯗꯨ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯇꯣꯃꯥꯜ ꯎꯆꯤ ꯑꯣꯟꯕ ꯉꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯎꯆꯤ ꯑꯣꯟꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯖꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯤ ꯑꯃꯨꯛ ꯑꯣꯟꯅꯕ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯣꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯎꯃꯥꯏꯕꯤ ꯑꯃꯨꯛ ꯑꯣꯜꯂꯤ, ꯁꯖꯤ ꯑꯃꯨꯛ ꯑꯣꯜꯂꯤ, ꯀꯩ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯝꯅ ꯑꯣꯟꯕ ꯌꯥꯕ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯂꯥꯡꯕꯜ ꯊꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯑꯃꯗ ꯆꯠꯂꯝꯗꯦ, ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯕꯜꯒꯤ ꯅꯨꯡꯁꯥ ꯃꯥꯗꯤ ꯁꯥꯕꯗ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯥꯔꯕ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯕꯨ ꯈꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯎꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯃꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯗꯒꯤ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯍꯥꯟꯅ ꯄꯥꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯍꯥꯏꯅ ꯂꯥꯏꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯃꯥꯡꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯏ꯫ "ꯍꯩ-ꯍꯩꯌꯥ-ꯍꯦ, ꯇꯥꯡꯖꯂꯤꯟ, ꯅꯪ ꯀꯅꯥꯅꯣ? ꯇꯧꯔꯣꯏꯅꯥꯏꯅꯤ꯫ ꯍꯦ ꯇꯧꯔꯣꯏꯅꯥꯏ, ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯅꯕꯨꯗꯧ ꯄꯥꯈꯪꯕꯅꯤ, ꯏꯕꯨꯗꯧ ꯄꯥꯈꯪꯕ, ꯅꯪꯅ ꯀꯨꯕꯤꯗꯨꯅ ꯇꯥꯅꯈꯥ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯃꯥꯒꯤ ꯁꯑꯣꯡ ꯁꯕꯥ ꯂꯧꯗꯨꯅ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯂꯧꯁꯤ-ꯀꯣꯏ-ꯉꯝꯗꯕꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤ ꯏꯔꯣꯟꯅꯨꯡꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯒ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯃꯥꯒꯤ ꯃꯩꯁꯥ ꯈꯥꯡꯖꯒꯦꯀꯣ꯫ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯃꯥꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯤ ꯆꯥꯎ, ꯂꯥꯏꯔꯦꯟ ꯆꯥꯎ, ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯁꯥꯐꯣꯡꯂꯨ"꯫ ꯑꯁꯨꯝꯅ ꯃꯈꯨꯠꯇ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯕꯗ ꯇꯣꯃꯥꯜ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯂꯥꯏꯔꯦꯟ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯐꯥꯎꯒꯠ ꯇꯧꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯔꯣ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯕꯣ, ꯉꯁꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯔꯣ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯆꯥ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ "ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣꯅꯦ"꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯍꯟꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯨꯔꯕ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯏꯊꯛ ꯏꯄꯣꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ "ꯁꯣꯝꯗ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯗꯤ ꯏꯁꯤꯡꯁꯤꯗ ꯀꯨꯝꯗꯨꯅ ꯂꯩꯔꯤ ꯃꯥꯜꯂꯤꯅꯦ"꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯃꯤꯟ"꯫
ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯡ ꯂꯥꯡꯂꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯇꯥꯎꯈꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯥꯔꯣꯁꯦ ꯏꯃꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯤꯑꯣꯏꯕ ꯑꯣꯟꯅꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯤꯅ ꯎꯈꯤꯕ ꯑꯊꯨꯛ ꯑꯄꯥꯏ ꯍꯧꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯗꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯃꯇꯝ ꯑꯗꯨ ꯃꯝꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯊꯥꯔꯣ ꯏꯄꯥ-ꯄꯥꯈꯠꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯗꯨꯅ ꯌꯨꯝꯂꯣꯟꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯥꯏꯔꯦꯟ ꯍꯥꯏꯅꯔꯛꯄꯗꯨꯗ ꯀꯤꯅꯈꯤꯗꯨꯅ ꯀꯅꯥꯁꯨ ꯆꯪꯂꯛꯎ ꯍꯥꯏꯕ ꯌꯥꯔꯛꯂꯝꯗꯦ꯫ ꯊꯥꯔꯣ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯅ ꯂꯩꯖꯔꯤ, ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯌꯥꯏꯄꯤ ꯃꯪꯂꯝꯂꯅꯤꯀꯣ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯅꯤ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯏꯃꯥꯗꯤ ꯉꯝꯂꯣꯏ꯫ ꯅꯃꯥ ꯑꯩꯕꯨꯗꯤ ꯉꯥꯏꯔꯝꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯆꯔꯝꯂꯒ ꯊꯥꯔꯣꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈꯨꯜ ꯇꯥꯟꯈ꯭ꯔꯦ꯫ ꯊꯥꯔꯣꯒꯤ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ ꯇꯣꯃꯥꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯜꯅ, ꯄꯂꯦꯝ, ꯅꯆꯥꯅ ꯂꯝꯀꯤꯠ ꯂꯝꯃꯥꯏꯕ ꯏꯃꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯑꯩꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯆꯥ ꯆꯥꯎ ꯁꯥꯡꯂꯕ ꯂꯥꯏꯔꯦꯟ ꯑꯃ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯗ ꯑꯣꯟꯕ ꯉꯝꯗꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯋꯥꯅ ꯆꯥꯛꯅ ꯂꯩꯔꯦ ꯄꯂꯦꯝ꯫ ꯅꯆꯥꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯔꯣ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯨꯜ ꯑꯅꯤ ꯂꯥꯟꯅ ꯆꯠꯂꯒ ꯂꯩꯕ ꯁꯅꯥꯁꯝ-ꯑꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯑꯐꯥꯎꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄꯤꯗꯨꯅ ꯅꯆꯥꯕꯨ ꯇꯅꯈꯥ-ꯄꯥꯠꯇ ꯄꯨꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯣ ꯄꯂꯦꯝ꯫ ꯑꯁꯨꯝꯅ ꯀꯞꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯪꯐꯥꯎꯅꯔꯛꯄ ꯃꯇꯝꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ, ꯏꯆꯥꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟ ꯑꯣꯏꯔꯕꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯅꯪꯁꯨ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯇꯣꯃꯥꯜ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯞꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯔꯣꯅ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯌꯥꯝꯗ ꯇꯝꯕꯗꯒꯤ ꯃꯈꯣꯏ ꯃꯈꯣꯡ ꯌꯥꯡꯕ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯇꯧꯗꯨꯅ ꯑꯋꯥꯡ ꯄꯥꯡꯕꯗ ꯂꯩ ꯍꯥꯏꯔꯤꯕ ꯁꯅꯥꯁꯝ-ꯑꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯐꯥꯎꯔꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯤꯛꯂꯥꯏꯁꯨ ꯆꯦꯜꯂꯛꯇꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯊꯥꯔꯣꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯁꯅꯥꯁꯝ-ꯑꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯊꯧ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯃꯥꯜꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯃꯥ ꯊꯥꯔꯣ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯌꯥꯎꯅ ꯆꯠꯂꯗꯨꯅ ꯇꯅꯈꯥ-ꯄꯥꯠ ꯇꯝꯅ ꯄꯨꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯣꯃꯥꯜ, ꯉꯁꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯤꯕ ꯅꯨꯃꯤꯠ ꯂꯥꯡꯕꯜꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯎꯅꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯦꯀꯣ꯫ ꯂꯥꯡꯕꯜꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯛꯀꯦ꯫ ꯏꯃꯥꯅ ꯄꯤꯕ ꯆꯥꯛꯊꯥꯛ ꯑꯁꯦ ꯏꯆꯥꯅ ꯆꯥꯕ ꯂꯥꯛꯎꯀꯣ ꯏꯃꯥꯒꯤ ꯇꯣꯃꯥꯜ꯫ ꯑꯁꯨꯝꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯣꯟꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥ ꯊꯥꯔꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯇꯅꯈꯥ-ꯄꯥꯠꯀꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅ ꯂꯥꯡꯕꯜꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕꯤꯔꯝꯃꯤ꯫